Arambai News Guwahati da Manipuri Pao tabiri basingbu ihan hanba maktada chingangbam Sujitani na khurumjari hojing asigi samlapa mariba Pao sing lobirasi Assam da COVID positive oibagi masing nongmagi hengalakpaga loinana miyami painabasu hengalakli adubu Assam gi thawai oriba bihubusu asmis singna mamang chahi da COVID na maram oiduna pangthokhidrabasu handakti pangthoktaba yade haibagi harau nungaina sem saba leptri Handaki assembly mikhal da tinkiba miyam aduna maram oiraga bihu soidana pangthokani haiduna mikhal matamdagi hona ngangnaduna lakiba aduna ngasigi phibam asida covid ki anisuba web phana kalabasu bihu lepu harubda mai hongnarakadobana yame masigisu maram lei maramdi mikhaldana pungho ho khraga bihudana khanglak laksilakpa adusu nongmanini tangi manungda Phibam asida lengaknasu bihugi akhanaba SOP laukthokuna bihu pangthokhanabagi thorang sinba loikrabane artist singnadi harau nungaibada maroina numidang athengbagi oina bihugi thoram singda matam tensilakpase yamna warobuga loinana athingba asi thambidanaba wakat khongjang phawba changsilakre ama mabu arabasu bihudi soidana pangthoklagani yamdrabada assembly mikhalgi result haidokpa haibadi mathang tha haibadi me tang ani phawbadi adumak leptana pangthokadori adubu me ani gi matungdadi kari thoklagaba tambangamdre phana haiduna su miyamna masa masana wakhal tajabana hena phagani matang asida bihuna lubra natraga covid na lubra haibasi ngasi Guwahati gi Kalapahar COVID Hospital gi phibam yengsinba lakiba Dr. Himanta Biswa Sarmana amukasu Assam da lockdown thambagi phibam laktre anuba COVID Hospital hangdokpagi su mathau tade hojik phawda COVID anaba lising tara thambangambagi khudong chaba Assam gi hospital singda lei hairakre loinana Assam da COVID vaccine gi award pasu leite hairakhe COVID ki sathirakliba laichat marakasida SSLC amadi higher secondary gi final parikya su soidana pangthokani hairikhi Nakalamarom da health minister na thazaba pirakrabagi matung Assam gi CM Sarvanand Sonowal na su Assam da COVID ki phibam kiningai leitri lockdown thambagi phibam laktri sengdorakre Union Minister Rameswar Telina Hana Tata Tea Limited haina khangnaramba Frontline Tea Company Amalgamated Plantations Private Limited APPL gi Guwahati da leriba corporate office Kolkata da hongdokloi hairakre APPL gi maikaidagi su makhoi employee ayamba haibadi company asigi shareholder su wariba employee lising taranithoi Assam dagi ni su hairakhi makhoi operating office Guwahati da adumak leigani aduga Assam sinba thungna makhoi leriba cha bagan kurmathoi da thabak toriba employee gi masing lising yankhai heli hanasu company asina hairakli Panbayai Lalholup Alfana Hokiba April ki tang ni panda APPL da kihaladuna Karigumba cha company asigi administrative office sing Assam da lehendrabade amasung lamdam asigi lehau cha sing thabak pidrabade company asi Assam da business tawhaloi haina warning tawrakhiba laikhrabane Kasargi Lakipur Kendra gi manung channa Singerbon High School gi sanabungda chathariba ahanba Gurumayum Brindarani Sarma Memorial 9A Side Open Football Tournament ta ngasi Kuno Football Club Nayagramna Dolugram Timbu ahum sinoda maithiba pikre ngasi gi match asida M Premjit Singh na center referee A Joy Kumar Singh amadi A Santosh Singh na line assist tawki Hayeng Singerbon Football Academy B team amadi UBFC Markhulin gi marakta sanaragani hairi Ngase Assam Manipuri Sahitya Parisad AMSP gi Silchar da leiba maru sanglenda Kasar District President RK Gopal Sana na preside tawduna Central President NG Joy Kumar na Chief Guest General Secretary KH Dhiren na Guest of Honor ex Kasar District President LB Mol amadi Central Sonai Branch ki President Nil Kumar na Special Guest oiduna mifam ama phamki Ngasigi mifam asida Central Committee gi nauna khankraba President amadi General Secretary bu taramna okhibaga loinana Central Committee na Kasar District na lupalising tara aduga branch singdana lupalising ahum khusinakhi asida sunatna private English school khudingmakta Manipuri MIL subject asi tangai fadana yauhannabagi damak kupna khananaina khibaga loinana kharani asida khunda chatuna awareness piba amadi school da chatuna data collection tawba loinana Central District amadi branch ka punna khongjang changsinmina nabasu warip lawki haina AMSP Kasar District ki Secretary Gunadhon Mutumna khanghalakli Lagliba April gi
ꯆꯩꯆꯠ 16 ꯑꯃꯁꯨꯡ 13 ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯑꯃꯁꯨꯡ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯍꯧꯕ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒ ꯂꯣꯏꯅꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕꯒꯤ ꯊꯧꯔꯝ ꯎꯃꯪ ꯂꯥꯏ ꯈꯨꯕꯝ ꯈꯨꯅꯧ ꯐꯨꯂꯦꯇꯣꯜꯗ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯌꯥꯏꯐ ꯊꯧꯅꯤꯕꯤꯔꯅꯕ ꯈꯨꯅꯧ ꯎꯃꯪ ꯂꯥꯏ ꯉꯥꯛꯁꯦꯜꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ W ꯕꯤꯗ꯭ꯌꯥꯁꯨꯟꯗꯔ ꯂꯨꯋꯥꯡꯆꯥꯅ ꯄꯥꯎꯖꯦꯜꯂꯛꯂꯤ असुमना सजीबु चेराउबा अमदि इस्लाम धर्मगी चरा हेनबा था लाकपा असिदा हराउ तयाम्बा फुंगदोरकपगा लोइनना मरोइना मितै अमदि मितै पांगल इचिल इनाउ पुनमक पोकपिनबा इचिल इनाउनि नुंसी चानना हिंगमिनरसे ताइबंग मपुना मंगोल पिनबिबा ओइरसनु हाइना याइफा लिचिंग क्लब चांदम लेकाइगी माइकेदगी लुबसिगी एडवाइजर निंगोम्बम रंजित सिंहना पाउजेलकली आसाम की मितै इचिल इनाउसिंगी माइकई खक्तदगी नतना मणिपुर की इचिल इनाउसिंगी माइकईदगीसु सजीबु चेराउबगी याइफा पाउजेल अरामबाई न्यूज गुवाहाटी की खुथांगदा मणिपुर अमदि मपान मणिपुर खुंदारिबा इरैचा खुदिमक्ता पाउजेलकले साउथ ईस्ट एशिया कल्चरल ऑर्गेनाइजेशन सिको की माइकईदगी सजीबु चेराउबना लाकपदा कंगलई इचिल इनाउसिंगी मरक्ता मानब खुनाई इंग तप्पा तंगदु लैताबा नुंगाई याइफबा अमदि इनादपुसु हेना खुमांग चौसिनबा ओइरसनु पाउजेलकले असिदसु नतना हंदक चहीगी ओइना मिथै कंगलिचा खुदिमकना लाग्लिबा एप्रिल की तांग 16 सजीबुगी नोंग पानबदा चही हौबगी थौरम सजीबु चेराउब असि सोइदना पांगथोकपिननबा सिकोगी सेक्रेटरी जनरल के इबोचोबा खांगानबना पाउजेलकले ngase United People's Front UPF Manipur gi kunmathoi suba General Council Mifal Head Office kesamthong laishom lerak machinda front asigi President W Second amasong hanagi President TH Ratan anina thoramapu yuna pangthokibaga loinana English ani kunmathoi kunmari phawbagi lubasigi thau pugadaba executive members sing yetnaba mata yaudana khankre President oina Nongthombam Rupachandra, Vice President oina Usam Niranjan, Secretary General oina Sanasam Subhash Chandra, amadi Joint Secretary oina Thiam Ibomcha yauna atopa phampugadabasingsu khanki haina UPF Manipur gi Secretary Publicity Maibam Sunil Maiteina khanghalakli Jiribamda Inunganbi Manipuri Dance Academy na sinduna ngarang nungthil Kali Mandir Jiribamda second Kekrebam Sanaton Singh Holy Festival in Lisingini Kunmathoi Pangthokre Thoromasida K Sarat Kumar Singh Vice Chairman Manipur Food Industries Corporation Limited S Khogen Singh President Sahitya Parisad Jiribam Amadi L Gunachandra Singh na athoiba mithung Singh oiki Jangdamnabagi Thoromasida Kasardagi yauna punatim mangana serukyaki Jiribamda District Administration amasung District Health Society Jiribam anina sinduna tika utsap National Wide Special Vaccination Drive ngasining sing khunda leiba District Hospital da ayuki pung 13 dagi haudoki lagliba April gi tang 13 fawba chathagadaba haudokpugi thoromaseda W Malem nganba chenglei IS DC Jiribam Dr E Ukendra Singh Chief Medical Officer Jiribam amadi A Ghanashyam Sharma MPS SP Jiribam na mathang sitna Chief Guest President amasong Guest of Honor oiki hawdopagi thoram asida athoiba mithung singna laichut asidagi ngakthoknaba mayamda tangai fadana marks upinaba amadi vaccine paksana kapthokpinaba haizaki ngase Imphal gi All Assembly Road ta leiba Manipur Hindi Parisad ki hall da Silchar gi Dr Okram Memana iba Tumin Layu Achumba Koba Sereng Larik ama Sanathong Publications Press na sinduna ngasi larik makum hangdokre Thoramasida N Kumar Kiran Kumar Convener Manipuri Language Advisory Board Sahitya Academy na Chief Guest Birendrajit Naurem na Guest of Honor Dr Maya Nepram Assistant Professor Prabhavati College amadi Kangzam Chauba President Malana preside tawduna daisa famki Dr Maya Nepram na larik masak taki Athobasingi numit April ki tang 16 na lakpada lalholup Revolutionary People's Front RPF na iribag miyamgi ningtam lanjangda thawaina pontha pikraba athobasingi mafamda yawolgi ikai khumnaba uchari loinana ningtam lanjang asida yeknabugi miyot minegi chaitheng phangduna lamakhangda punsi lomkhraba amadi punsigi oina soinai horaba khwagi mafamda su RPF na ikok nonduna ikai khumnaba uchari amadi iraicha singna su covid ki SOP ngakna athobasingi khubamda haikat lekat tambiyu amadi nimidangi matamda yumthong khudingmakta maira katpinabasu RPF ki maikeidagi paujelakli
Chahi chamaga kunthra suba Bharat Ratna Baba Saheb Dr. Bhimrao Ambedkar yi chahi ama chupna pangthokadoriba mapok kumonda jati gi thakta lemjaningai oiraba Manipur gi athoiba mapari haiba mingthon kasom khulendagi SP Laiching Tangkhul Lilong Haureibi gi itomacha Mia Jiauddin Sana Kunungi Maichou Purel Professor Ngariambam Kangzia Mangang amadi athoibi mamomloi oina Professor Rose Mangsi Haukipta aduga Thauna Phabi Mingtholna Additional SP Thaunaujam Brinda Devi da Piragani Haina Dalit Sahitya Academy gi Cherol amada Phongdorakle Manipur Pradesh Youth Congress Committee na sinduna Congress Bhavan da pangthokiba State Level Youth Interaction and Social Media Training Program da saruk yaraduna Congress Working Committee gi member oriba Gai Khangamna India da Congress na amuk hanna lengak paireklabadi 10 suba schedule asi semdokani haikre Manipur gi CM N Biren ngasi Janimsta tika utsap hawdokladuna masamak ahanba COVID vaccine kapkhre Vaccine kaplaba matung masagi chahini phumangagi mathakta leibasing vaccine kapthokpiduna COVID ki second wave thingbada mateng pangbinaba miyamda haizaki panba yai state asida center chamaga kunmanga hangdoktuna chahini phumanga mathaki miyoi pumba COVID vaccine kapthok hanabagi thorang paikhatlibani Haukiba pung kunmari sigi manungda awang nongpoki state singi manungda hauzik phawda ngasi oina COVID-19 positive oibagi report lakraba state singi manungda Tripura da nipunipan Manipur da 10 Meghalaya da kunipan Nagaland da manga Mizoram da kunmapan amadi Assam da ngasi COVID ki anuba positive case chahumga yangkhaini thoi phangkhre awang nongpoki state singi manungda hauzik phawda ngasi oina Assam da miyoi ama Meghalaya da miyoi ama amadi Nagaland da miyoi ani COVID na maramoiduna laikhidabagi pau lakli India da ngasi goina hojik phawda COVID ki anuba positive case lakamaga lising yankhai taruk chohumga yankhai mathoi hena phangkhre amadi COVID anaba chatret ka yankhai nipan laikhidabagi pau lakli masigi manungda Maharashtra khaktadagi chanigani phumapanni amadi Maharashtra da ngasi goina hojik phawda COVID ki anuba positive case lising humpu humdoiga chani marfudramari phangkhre Maharashtra ki mathang da ngasi Uttar Pradesh da COVID ki anuba positive case lising 15 gi mathak ta phangladuna habadi lising 15 ga chani humbu tratrok hena phangkhre amadi COVID anaba humpu taret ngasi laikhidre amadi Delhi da ngasi COVID ki anuba positive case lising 10 gi mathak ta phangkhre amadi Karnataka da su ngasi COVID ki anuba positive case lising 10 gi mathak ta phangkhre amadi Delhi da ngasi hojik phawda miyoi nipu nipan amadi Karnataka da miyoi nipu ngasi gi oina COVID na maramoiduna laikhidabagi pau lakli Asumna Mizoram da su COVID positive case handak khanghen hingalakpadagi Aizol District Magistrate na makhataba order ma thoktriba fawba numidang pung 9 makhaidagi nongalamdai pung 3 fawba Aizol city area singda night curfew ngarangdagi lauthokrabani Malemda khwaidagi masing yamna masung khwaidagi yangna COVID vaccine kapagi khongjang changsinba leibak India na oiri USA amasung China yaungna malemda te leibak singi vaccine kapagi changdagi hendokna India na numit marfu mangani gi manungda vaccine dose crore 10 hena kapangamkhre panbayai ngasi tika utsap ki ahanba numit oiriba haukiba pung kunmari asida COVID vaccine record oina lakh 35 dagi hena kapkhre Asumna ngasidagi numit marini chupna tika utsap ki saklonda India sinba thungna akhanba vaccine kapagi khongjang haukiba sina vaccine kapagi masing asidagi su yamnamak hengalakhigani thajanari panbayai chahi asigi January 13 tagi lebang asina malemda khwaidigi chawba vaccination drive chatharakhibani Center na injection remdesivir amasung remdesivir gi active pharmaceutical ingredients sing lebak asida COVID ki phibam hek phagalaktriba faw bagi oina mapan lebak sing da export tawbada athingba thamkhre handa COVID case hengalakhibaga loinana India da hozik active COVID case lakh 13 henna lairibani phibam asida COVID anabasing layingbada sizinariba injection remdesivir gi demand khanghen hengalakhiba maramna athingba se thamkhibani haina Union Health Ministry na lauthorakre Mari lenaba authority sing da remdesivir gi stock verify tawkibaga loinana masi lan sinaba thingnanaba amade black market tawba loinana maram chadana patient ba thingnanaba su hairakre panbayai Gilead Sciences USA ga voluntary licensing agreement tawnabagi matungina Indian company taretna injection remdesivir saribane hariba company sing asida thamada lupa lakh 59 ga lising marfu unit ki installed capacity lairibane
इंडियादा कोविड की फिवम ख्वाइदगी हेना साथिरिबा महाराष्ट्रदा लागलिबा नुमित खरनी असिगी मनुंगदा वेंटिलेटर लिसिंग तरामाथोय हेना सेंटर न पीरगने ngarang puneda deputy cm ajit powerga state asigi covid ki review फिवम रिव्यू तौरब मतुंग इन्फॉर्मेशन एंड ब्रॉडकास्टिंग मिनिस्टर प्रकाश जावड़ेकर ना महाराष्ट्र द कोविड अनाबसिंगी ट्रेसिंग टेस्टिंग अमदी लायंगनबगी ओइना मथौ ताबा मैन पावर रिक्विट तौगनी सो हाइकी महाराष्ट्र ना हुजिक फावबद कोविड वैक्सीन डोज crore ama dasmik ama sino phangkhre india da vaccine dose crore ama dagi hena phangba state ahum khaktani adugi manungda maharashtra ga loinana rajasthan amasung gujarat su yauribani nakhalamarom da maharashtra gi minister rajesh topena ngasidi state asida covid case yamnamak hengalakpa asina chayol ama henbagi lockdown thamlaba yai haibagi ingit su pirakhre aroibada ngasigi tentakpa maroiba pau khara Jennings की टीचर्स एसोसिएशन ट्रेन नर्सेस एसोसिएशन अमसुंग NNTH की मिहुत सिंगा लेंगा कवारी सानादुना यानब पुरखिबग लोइनना जेनिम्स ता तरेत सुब पे पिननबगी वकत खोंजंग चंगसिलखिबदु ngasiदगी खुदक्ता हंदोकपदा यानाखरे मियोई कुंदगी हेंदना लुहोंगबा अमसुंग लाना थौरम नतना मियाम पुनबगी थौरम खुदिमक एप्रिल 30 फावबा दिल्ली लेंगाकना बैन तौखरे पब्लिक ट्रांसपोर्ट अमदी सिनेमा हॉल सिंगदसु चादा यांखैगी कैपेसिटीदा फंक्शन तौननबा लाउथोखरे अमदी आसामदा बिहुगी थौरम नुमिदांग पुंग 13 हेन्ना चोंथना पांगथोकपा याननबा वकत खोंजंग कया चंगसिलखिबदुगी पाखुम पिरदुना मिनिस्टर हिमंत विश्व शर्माना करिगुंबा पुंग 13 थेंगथना बिहु थौरम पांगथोकलबदी सेंटरना खुद थिंजिलकनी हाइख्रे ngasi garna de Arambai news Guwahati Manipuri Pao sandok chaba matang solution jabaga loinana tabiriba singbo amkaso hanna kurumchari